Leibak asi kanana bahona bada Eikhoi punna amatoina apunbagi panggal sagatpa tangai phade haina Kairao Assembly Constituency MLA Lourembam Rameshwor meeting phongdokre ngase Imphal West District ki manung chanba Laiden Kabi de leiba Universal Friendship Organization UFO Northeast Division awang nong chupana tengo lak pollution da numitara mangani chupna pangthoka daba Holy Day Peace Camp hawdokpagi thoramga mari leinana wafam asi phongdokibane MLA Rameshwor na hai Manipur da thogliba lana sina maram oiduna maitei naha kaya thawaina pontha pikre handak thogliba lana sida koktro kadangbangi mafam asi maitei sing yamna maroiba mafam ama oibana mafam asi cheksinna ngak senduna thamna bhona se Manipur da khage baning thogi haktak ta thokhiba lan gi thoktok aduga handak thogliba lana siga manei lana si mapung fana thengnana ba Eikhoi yamna cheksin ba amadi kanna sunom duna isai sagi chakthok puthok pasu mathok chai Lan tawre haiduna laithokpa tarabade Eikhoi tungda yamna awaba mayoknarba yai hainu su phongdokhi Koisi suguno mayamna kanu mathok tai koi sai pothok chanaba manama sing chengcha walhandaba adum sai project no technology gi khang hai koi meti masa mayam tongan ba lamda tongan phil sai ti soi mayam lei ma koi tana kanda apha makhal gi kusukulai koi to da kawai sakara su honda su koi sai bena matang su no posing ase koi lei ba da kawai khan ba duma ai mayam sum thamjabane ana koi huji makeup thoe dro ka masing pun ba da kawai lei ba thulei ba nai sin mayam koi tongan mod khana thamdana Leibak si kanawagi ko ama to na pulla kanda yam to na khana nei na ba apun ba chamana ba khron mo gi ba khada koi leibak ngami na basange